golden boot hay bilo sida lay golden boot mohor ke ano hay ro mohor genius record chan krimi sana gi kwai dei chawwa ring hai tare ko Warshi Sharif ki channel da myam welcome tawjari myam na request tawrokpada ge ai ngasi hallaga gold soap market ta la adu yengminar se gold soap se kamai na tawge amasong manung da kai kai phajau lai ge du myam da ai uchara ge so let's begin guys horo se gold soap get number 3 lai ko chang la se manung da yeng la se so na kan ne pura gold market ne se yeng la se dum collection phajau watch ke su watch se kari ne moi ge sana plus silver amasung kai nga ta ne moi custom nga ta ne Cartier loi na lai ri ne hablo Rolex pede flip lai re se to ba songom da na diamond rings si ang pura full diamond tôi có suy nghĩ cho tôi có collection gì anh thì hậu rẻ gì xí mấy em glimpse anh thì hai nó sẽ upload của tí tàu rồi tôi hai cái thứ gì thì bắt đầu sẽ cái anh over public cái đó mà ta cái gì anh over subscriber cái đó mà ta là cái clips khá hấp dẫn cái silver cái ಅದು ಮಾಡ್ತಾರೆ ಸೇಂಗ್ gold là ಸೇಂಗ್ plus silver sẽ ao đi có silver diamond na coated tàu lối yau thì hay mà tâm đó ai microphone cho yau cái gì đó na hai bà cột cái đường ngoài thì đường ngasi phải dân năm là so Rolex lấy đấy Rolex coating tàu lấy đấy Patek Philippe Rolex का Patek Philippe का Patek Philippe đó nhưng xe tôi pas sumiam này cái này yang memang sana Dubai ki gold ni yang khazadara sis mo si here ai gi nupi to inshallah sana khang nge si vlog chi khara budi sang ani si gi sana ma pak hai mohor ke ano hai ro mohor hai tai sahana mohor kaya oi kani si and करूँ मम्मी ने siêu sana ko si hagi na te ko sana thang sing ko sana ne không gì cái đó không office ta tham na ba showcase ki si for abaya ma thak ta hap ka da si on design sing le on crown lai re nhiều xuống da su lai re style kha siêu sana na pic thalaba frame mani si lai ki bata ra de golden boot hay bilo sida lai re golden boot Canada pihan china Cristiano or Messi or Neymar Canada pihan chino me am comment Canada pi ba Messi je me am comment to biro गोल्डन बुट तो कई खंग मरी की मतों दा डायमंड ने हाँ diamond ni phajana munni yengo ko mari gi maton da diamond ni ha pise plus higi sana golden spec si so diamond ni to da sida luxury gi di hauna ngai leitre luxury gi di Dubai da hobiro no ai re aquarium ni thammi si ang phajor ba sana gi ngani sana nga thammi bini sana gi market ta luxury ki ta sing na hai da Dubai da hobiro no ai ri ko hojiki matam do ne hojiki matam hoi atoba Qatar su chawkha lai nai yo nung si da ra ye no si phajai ye ai su sakti thi da me ai bu sakti bra ne ngan bani ngau bani khajik tang thi wa ne ai su नाम ना बुद्धि थी वो नते rasi ka kang da me ma di khara ka sung wei yo nam sang mai ta rasi sang sungom na jat ki dam ni ko kaw ni
ꯁꯤꯗꯁꯨ ꯗꯤꯁꯄ꯭ꯂꯦ ꯑꯃ ꯂꯩꯔꯦ ꯑꯇꯣꯞꯄ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯑꯉꯥꯡꯒꯤ ꯈꯨꯗꯩ ꯍꯥꯏꯗꯤ ꯑꯁꯤ ꯍꯤꯖꯥꯕꯀꯁꯦ ꯄꯨꯔꯥ ꯁꯅꯥꯅ ꯀꯩ ꯇꯧꯕꯅꯦ ꯐꯤꯒ ꯁꯅꯥꯒ ꯌꯥꯜꯂ ꯐꯤꯒꯤ ꯁꯦꯝꯕ ꯐꯦꯕ꯭ꯔꯤꯛ ꯁꯅꯥꯒꯤ ꯐꯦꯕ꯭ꯔꯤꯛ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯌꯦꯡꯕꯗꯨꯅꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯜꯂꯝꯃꯣ ꯑꯗꯨꯝ ꯐꯖ ꯐꯖꯕ ꯑꯁꯤꯒꯨꯝꯕ ꯌꯦꯡꯉꯣ ꯕꯦꯒꯁꯨ ꯂꯩꯔꯦ ꯁꯅꯥꯒꯤ ꯄꯥꯎꯆꯀꯤ ꯇꯥꯏꯞꯇ ꯑꯃ ꯂꯩꯔꯦ ꯁꯤ ꯃꯤ ꯇꯨꯔꯤꯁ ꯂꯥꯛꯄ ꯀꯃꯥꯏꯅ ꯁꯦꯠꯀꯦꯗꯣ ꯑꯥꯗ ꯎꯠꯂꯤꯁꯤ ꯌꯦꯡꯉꯣ ꯁꯤꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯁꯤ ꯌꯦꯡꯁꯦ ꯁꯤ ꯌꯦꯡꯉꯣ ꯐꯨꯜ ꯑꯦꯇꯥꯌꯔꯗꯅꯤ ꯃꯥꯅ ꯀꯔꯛꯂꯤꯁꯤ ꯌꯦꯡꯉꯣ ꯄꯨꯔꯥ ꯁꯅꯥ ꯄꯨꯔꯥ ꯃꯤꯁꯤꯡꯁꯤ ꯌꯦꯡꯅꯔꯤꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕꯗꯤ ꯁꯤꯁꯤ ꯁꯣꯀꯦꯁꯀꯤ ꯑꯣꯏꯅ ꯊꯝꯂꯤꯕꯅꯦꯕ ꯂꯣꯏꯅ ꯁꯤꯗ ꯂꯥꯛꯂꯒ ꯐꯣꯔꯦꯟꯅꯔ ꯑꯃꯈꯣꯏ ꯂꯣꯏꯅ ꯇꯨꯔꯤꯁ ꯑꯃꯈꯣꯏ ꯂꯥꯛꯂꯒ ꯁꯤꯒꯤ ꯐꯖꯕꯁꯤ ꯌꯦꯡꯂꯔꯤꯅꯦꯕ ꯁꯤ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯔꯝꯕ ꯐꯖꯕ ꯀꯔꯝꯕꯅ ꯈ꯭ꯋꯥꯏ ꯐꯖꯒꯦꯗꯣ ꯕ꯭ꯂꯣꯒꯔ ꯋꯥꯔꯜꯒꯤ ꯕ꯭ꯂꯣꯒꯔ ꯑꯇꯣꯞꯄꯁꯨ ꯂꯥꯛꯂꯒ ꯕ꯭ꯂꯣꯛ ꯅꯝꯂꯤ ꯑꯩꯈꯣꯏꯁꯨ ꯅꯝꯂꯤ ꯌꯦꯡꯉꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯦ ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯨꯔꯝꯃꯦ ꯑꯩꯗꯤ ꯃꯉꯥ ꯇꯔꯨꯛꯂꯛ ꯁꯨꯔꯦ ꯑꯗꯨ ꯑꯣꯏꯁꯨ ꯌꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗꯕ ꯍꯥꯏꯗꯣ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯃꯔꯛꯁꯤꯗ ꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯑꯣꯔꯗꯔ ꯄꯤꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯑꯗꯨꯝ ꯌꯦꯡꯕ ꯍꯥꯏꯁꯤ ꯌꯦꯡꯂꯤꯅꯤ ꯑꯗꯨ ꯑꯣꯏꯁꯨ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕ ꯌꯦꯡꯅꯤꯡꯕ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯌꯦꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯑꯃ ꯄꯨꯔꯥ ꯒꯣꯜꯒꯤꯅꯤ ꯅꯥꯀꯟ ꯌꯦꯠ ꯑꯣꯏꯁꯤ ꯁꯤꯜꯚꯔ ꯑꯣꯏꯒꯦꯔꯥ ꯅꯥꯀꯟ ꯌꯦꯠ ꯑꯣꯏꯁꯤ ꯐꯨꯜ ꯒꯣꯜ ꯃꯥꯔꯀꯦꯠ ꯍꯥꯏꯕꯗ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯗꯨꯕꯥꯏꯒꯤꯅꯦ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯔꯛꯀꯅꯤ ꯄ꯭ꯔꯗꯛ ꯈꯨꯗꯤꯡꯃꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯥꯔꯀꯦꯠ ꯂꯩꯕ ꯀꯥꯔꯄꯦꯠꯀꯤ ꯃꯥꯔꯀꯦट ꯂꯩ ꯐꯔꯅꯤꯆꯔꯒꯤ ꯃꯥꯔꯀꯦट ꯂꯩ ꯒꯣꯜꯒꯤ ꯃꯥꯔꯀꯦट ꯂꯩ ꯑꯗꯨꯒ ꯁ꯭ꯄꯤꯁꯤꯌꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯥꯎ ꯊꯨꯝ ꯃꯣꯔꯣꯛꯇꯤ ꯀꯔꯤꯒꯤ ꯍꯔꯕꯜ ꯀꯩ ꯍꯥꯏꯕꯅꯣ ꯑꯗꯨ ꯁ꯭ꯄꯥꯏꯁꯤꯁ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯀꯤ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯣꯏꯅꯃꯛꯀꯤ ꯃꯥꯔꯀꯦट ꯂꯩ ꯐꯣꯟꯒꯤ ꯃꯥꯔꯀꯦट ꯂꯩ ꯒꯣꯜꯒꯤ ꯃꯥꯔꯀꯦट ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯄꯣꯠ ꯑꯃ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯄꯣꯠ ꯑꯃ ꯂꯩꯕꯗꯅꯦ ꯌꯥꯝꯅ ꯏꯖꯤ ꯑꯣꯏꯅ ꯐꯪꯉꯦꯕ ꯁꯤꯅꯦꯕ ꯅꯨꯡꯉꯥꯏꯕ ꯑꯦꯗꯚꯥꯟꯇꯦꯖ ꯗꯨꯕꯥꯏꯅ ꯐꯖꯅ ꯁꯤꯜꯂꯒ ꯊꯝꯃꯤꯁꯦ ꯁꯤ ꯒꯣꯜ ꯃꯥꯔꯀꯦट ꯍꯥꯏꯁꯦ ꯅꯥꯀꯟꯒꯤꯗ ꯑꯣꯏꯗ ꯃꯔꯛꯇ ꯐꯤꯒꯨꯝꯕ ꯁꯨꯁꯀꯨꯝꯕ ꯀꯔꯤꯝ ꯌꯣꯜꯂꯛꯑꯣꯏꯕ ꯁꯅꯥ ꯂꯨꯄꯥ ꯉꯥꯛꯇꯅꯦꯕ ꯁꯅꯥ ꯂꯨꯄꯥ ꯖ꯭ꯋꯦꯂꯔꯤꯅꯆꯤꯡꯕ ꯉꯥꯛꯇꯅꯦꯕ ꯐꯪꯗꯣꯏꯁꯦ ꯁꯤꯗ ꯁꯤꯅꯦꯕ ꯑꯗꯨꯒ ꯁ꯭ꯄꯥꯏꯁꯤꯁꯇ ꯑꯣꯏꯔꯒꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯀꯔꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯔꯕꯜ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯉꯥꯛꯇꯅꯦꯕ ꯐꯪꯗꯣꯏꯁꯦ ꯅꯥꯀꯟ ꯌꯦꯠ ꯑꯣꯏ ꯆꯠꯂꯨꯕꯗ ꯑꯗꯨꯒ ꯀꯥꯔꯄꯦꯠꯀꯤꯗꯅ ꯀꯥꯔꯄꯦꯠꯁꯤ ꯃꯈꯜꯒꯤ ꯋꯥꯔꯜꯒꯤ ꯀꯂꯦꯛꯁꯟ ꯑꯃꯒꯁꯨ ꯂꯣꯏꯅ ꯐꯪꯗꯣꯏꯅꯦꯕ ꯑꯍꯣꯡꯕꯗꯩ ꯑꯍꯣꯡꯕ ꯑꯇꯥꯡꯕꯗꯩ ꯑꯇꯥꯡꯕ ꯁꯤꯒꯨꯝꯕꯁꯤ ꯂꯣꯏꯅ ꯐꯪꯗꯣꯏꯅꯦꯕ ꯁꯤꯒꯨꯝꯕꯁꯤꯅꯦꯕ ꯅꯨꯡꯉꯥꯏꯌꯦꯕ ꯁꯨꯝ ꯀꯩꯅꯣꯝꯗ ꯆꯠꯄ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯌꯦꯡꯊꯣꯛꯑꯁꯨ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏ ꯖꯤꯅꯤꯌꯁ ꯋꯥꯔꯜ ꯔꯦꯀꯣꯔꯠ ꯆꯟꯈꯤꯕ ꯈꯨꯗꯣꯞꯇꯨ ꯂꯩꯔꯝꯒꯅꯤ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯋꯥꯔꯜꯒꯤ ꯐꯦꯃꯁ ꯂꯝꯈꯣꯏ ꯁꯤꯗ ꯂꯣꯏ ꯂꯥꯛꯂꯤꯕꯅꯤ ꯒꯣꯜ ꯂꯩꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯏꯟꯖꯣꯏ ꯇꯧꯔꯤꯕꯅꯤ ꯁꯤꯗ ꯌꯦꯡꯉꯣ ꯐꯣꯇꯣ ꯂꯧꯅꯩ ꯁꯤꯗꯒꯤ ꯍꯧꯔꯛꯑꯦ ꯁ꯭ꯄꯥꯏꯁꯤꯁꯀꯤ ꯁ꯭ꯄꯥꯏꯁꯤꯁ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯔꯕꯜ ꯇꯤ ꯗꯨꯕꯥꯏꯒ ꯇꯣ ꯁꯤꯗꯒꯤ ꯑꯃꯨꯛꯀ ꯍꯧꯈ꯭ꯔꯦ ꯁꯤꯁꯤꯡꯁꯦ ꯁꯤꯗꯒꯤ ꯁꯣꯝꯂꯣꯝꯗꯒꯤ ꯂꯩꯈ꯭ꯔꯤꯁꯤꯡꯁꯦ ꯐꯤ ꯃꯥꯔꯀꯦꯠ ꯍꯔꯕꯜ ꯁ꯭ꯄꯥꯏꯁꯤꯁ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯐꯪꯗꯣꯏꯅꯦꯕ ꯁꯣꯝꯂꯣꯝꯗꯅ ꯑꯃꯨꯛꯀ ꯁꯤ ꯌꯦꯡꯉꯣ ꯋꯥꯔꯜ ꯖꯤꯅꯤꯌꯁ ꯔꯦꯀꯣꯔꯠ ꯆꯟꯈꯤꯕꯅꯦ ꯌꯦꯡꯉꯣ ꯁꯤ ꯎꯕ ꯐꯪꯕ꯭ꯔꯥ ꯋꯥꯔꯜ ꯖꯤꯅꯤꯌꯁ ꯔꯦꯀꯣꯔꯠ ꯆꯟꯈꯤꯕꯅꯤ ꯁꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯔꯤꯡꯅꯦ ꯁꯤ ꯌꯦꯡꯉꯣ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯅꯥ ꯄ꯭ꯂꯁ ꯗꯥꯏꯃꯟꯅꯦ ꯁꯤꯅ ꯁꯥꯕ ꯈꯨꯗꯣꯞ ꯍꯥꯏꯇꯥꯔꯦ ꯆꯦꯟꯖ ꯍꯥꯏꯔꯦ ꯑꯣꯀꯦ ꯃꯌꯥꯝ ꯁꯤꯅꯤ ꯈꯔ ꯈꯖꯤꯛ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯝꯗꯧꯒꯦ ꯕ꯭ꯂꯣꯒ ꯑꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯐꯣꯔꯦꯟꯅꯔ ꯑꯃꯈꯣꯏꯁꯨ ꯂꯣꯏ ꯂꯥꯛꯏ ꯂꯣꯏ ꯂꯥꯛꯂꯒ ꯀꯩ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ ꯁꯤꯗ ꯐꯣꯔꯦꯟꯅꯔ ꯋꯥꯔꯜꯒꯤ ꯑꯇꯩ ꯑꯇꯣꯞꯄꯁꯨ ꯂꯥꯛꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯁꯤ ꯍꯥꯏꯕꯗꯤ ꯇꯨꯔꯤꯁ ꯄ꯭ꯂꯦꯁ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯁꯨꯝ ꯂꯩꯕ ꯂꯩꯗꯕꯗꯨꯇ ꯅꯠꯇꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯥꯀꯟ ꯌꯦꯠ ꯑꯣꯏ ꯁꯅꯥ ꯂꯨꯄꯥꯁꯤ ꯌꯦꯡꯕ ꯍꯥꯏꯁꯦ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯗꯅ ꯂꯩꯕ ꯉꯝꯖꯗ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯇꯣ ꯂꯩꯕ ꯉꯝꯖꯗ꯭ꯔꯁꯨ ꯌꯦꯡꯕ ꯍꯥꯏꯁꯤ ꯅꯨꯡꯉꯥꯏꯗ꯭ꯔꯥ ꯑꯗꯨꯅ ꯌꯦꯡꯁꯤ ꯏꯟꯖꯣꯏ ꯇꯧꯁꯤ
ꯂꯩꯕ ꯂꯩꯗꯕꯗꯨꯅ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯣꯠꯅꯕ ꯂꯦꯞꯄꯗꯤ ꯌꯥꯗꯦ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯐꯪꯉꯛꯀꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯁꯤ ꯏꯟꯖꯣꯏ ꯇꯧꯃꯤꯟꯅꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧ ꯃꯌꯥꯝꯗ ꯑꯗꯨꯒ ꯐꯖ ꯐꯖꯕ ꯕ꯭ꯂꯣꯒꯁꯤ ꯌꯦꯡꯁꯤ ꯃꯌꯥꯝꯗ ꯑꯩ ꯌꯦꯡꯍꯟꯅꯕꯁꯨ ꯍꯣꯠꯅꯒꯦ ꯗꯨꯕꯥꯏ ꯌꯨꯅꯥꯏꯇꯦꯠ ꯑꯔꯕ ꯏꯃꯤꯔꯦꯠꯀꯤ ꯐꯖ ꯐꯖꯕ ꯃꯐꯝꯁꯤꯡꯁꯦ ꯀꯕꯔ ꯇꯧꯔꯒ ꯃꯌꯥꯝꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯈꯖꯤꯛ ꯃꯌꯥꯝꯗ ꯑꯩ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯗ ꯌꯧꯍꯟꯁꯤ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤ ꯍꯥꯏꯕꯅꯦ ꯁꯣ ꯀꯩꯅꯣ ꯅꯪ ꯈꯨꯌꯦꯡꯗꯣ ꯀꯩꯅꯣ ꯁꯣ ꯑꯗꯨꯅꯤ ꯁꯣ ꯃꯌꯥꯝ ꯕ꯭ꯂꯣꯒꯁꯤ ꯀꯩꯒꯨꯝꯕ ꯄꯥꯝꯕ ꯇꯥꯔꯗꯤ ꯑꯩ ꯄ꯭ꯔꯥꯏꯁ ꯍꯥꯏꯇꯥꯔꯦ ꯗꯥꯏꯃꯟꯅ ꯀꯌꯥ ꯑꯣꯏ ꯒꯣꯜꯅ ꯀꯌꯥ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯜ ꯃꯌꯥꯝ ꯂꯩ 24 ꯀꯦꯔꯦꯠ 22 ꯀꯦꯔꯦꯠ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯗꯥꯏꯃꯟ ꯁꯤꯜꯚꯔ ꯑꯗꯨꯝꯕꯗꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯀꯨꯝꯕ ꯄꯥꯝꯕ ꯇꯥꯔꯗꯤ ꯀꯌꯥꯃꯨꯛ ꯄꯤꯒꯦ ꯑꯗꯨꯒꯤ ꯄꯥꯝꯕ ꯇꯥꯔꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯗꯃꯛꯇ ꯑꯩ ꯆꯪꯂꯒ ꯇꯣꯉꯥꯟꯅ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯂꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯄ꯭ꯔꯥꯏꯁꯒꯨꯝꯕ ꯆꯤꯡꯕ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯚꯤꯗꯤꯑꯣꯗꯨ ꯁꯦꯝꯂꯛꯎꯔ ꯁꯦꯝꯂꯛꯀꯅꯣ ꯑꯗꯨ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯄ꯭ꯔꯥꯏꯁꯀꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯁ꯭ꯄꯤꯁꯦꯜ ꯚꯤꯗꯤꯑꯣ ꯁꯣ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯣ ओके गाइस मैं ब्लॉग असी कम तौगे लाइक कमेंट शेयर सब्सक्राइब तौबिरमो मैं शेयर तौसे थेंगनरसे मथंग सुगुम्बा एक्साइटिंग ओइबा दुबई की मतंगदको मैं दा आई यौहन्नबो होटनगे सो मसिगी ओइना मफम असिदा लोइजिल्लगे ओके लव यू ऑल गुड नाइट बाय बाय